ꯑꯩꯁꯦ ꯂꯨꯍꯣꯡꯂꯨꯔꯛꯄꯗꯒꯤ ꯑꯍꯥꯝ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯃꯨꯛ ꯐꯥꯎ ꯆꯠꯇ꯭ꯔꯤ ꯑꯩ ꯏꯄꯥꯝꯗ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯄꯥꯝ ꯁꯥꯏꯠꯇꯁꯨ ꯍꯥꯏꯗꯤ ꯑꯩꯁꯦ ꯀꯣꯏꯕ ꯆꯠꯄꯒꯤ ꯄ꯭ꯂꯥꯅꯤꯡ ꯂꯩꯔꯝꯃꯤꯀꯣ ꯕꯣꯕꯣꯛ ꯑꯩꯈꯣꯏꯅ ꯆꯥꯛ ꯀꯧꯕꯒꯤ ꯑꯗꯨꯏꯗꯨꯒ ꯍꯥꯏꯗꯤ ꯑꯩꯁꯨ ꯄꯨꯂꯞ ꯆꯠꯂꯒ ꯃꯌꯥꯝꯒꯗꯣ ꯀꯣꯏꯔꯛꯀꯦ ꯍꯥꯏꯗꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗꯁꯨ ꯆꯥꯎꯕꯅꯤꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯍꯥꯏꯗꯤ ꯁꯟꯗꯥ ꯋꯥꯏꯔꯝꯗꯥꯏ ꯊꯕꯛ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐꯤꯁꯦ ꯍꯌꯦꯡ ꯆꯠꯇ꯭ꯔꯕꯅꯤꯅ ꯁꯤ ꯁꯨꯔꯝꯃꯒ ꯍꯥꯏꯗꯤ ꯊꯝꯃꯝ ꯁꯦ ꯃꯌꯥꯝ ꯆꯠꯈꯤꯕ ꯖꯨꯟꯒꯤ ꯗꯦꯠ 2ꯗꯅꯤꯀꯣ ꯅꯣ ꯍꯥꯞꯄꯤꯗꯣ ꯗꯦꯠ 2ꯗ ꯍꯥꯞꯈꯤꯕ ꯑꯣ ꯁꯣꯔꯤ ꯁꯤ ꯊꯥꯗꯒꯤ ꯗꯦꯠ 2ꯗ ꯍꯥꯞꯈꯤꯕꯗꯣ ꯊꯥꯕꯨꯗꯤ ꯐꯥꯗꯧꯔꯦꯀꯣ ꯍꯌꯦꯡ ꯗꯦꯠ 2ꯗ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯃꯆꯥ ꯑꯣꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯃꯦꯕꯀꯣ ꯑꯗꯣ ꯂꯧꯊꯣꯛꯇꯣꯏꯅꯤ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯁꯤ ꯍꯤꯡꯒꯗ꯭ꯔꯥ ꯁꯤꯒꯗ꯭ꯔꯥ ꯈꯪꯗꯦ ꯍꯤꯡꯉꯗꯤ ꯐꯅꯤ ꯑꯗꯩ ꯑꯀꯥꯏꯕ ꯈꯔꯁꯨ ꯂꯩꯔꯤꯁꯦ ꯁꯤ ꯃꯆꯥ ꯑꯣꯟꯅꯗꯣꯏꯔꯣ ꯁꯦ ꯇꯨ ꯁꯤꯗꯁꯨ ꯂꯣꯏ ꯀꯥꯏꯕꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯃꯆꯥ ꯑꯣꯜꯂꯦꯕꯀꯣ ꯂꯧꯊꯣꯛꯀꯦ ꯑꯗ ꯌꯦꯡꯁꯤ ꯃꯌꯥꯝ ꯉꯥꯅꯨ ꯃꯔꯨꯝ ꯌꯨꯝꯗ ꯃꯦꯆꯤꯟꯅ ꯑꯣꯝꯍꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯍꯁꯕꯦꯟꯅ ꯁꯤ ꯇꯧꯔꯤꯅꯦꯕꯀꯣ ꯍꯟꯗꯛꯇ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯑꯣꯝꯍꯟꯕꯅꯦꯕ ꯌꯦꯡꯉꯣ ꯀꯥꯔꯦꯟꯒ ꯑꯃꯨꯛ ꯁꯣꯔꯠꯀ ꯆꯥꯅꯤ ꯐꯖꯅ ꯂꯧꯊꯣꯛ ꯋꯥ ꯌꯥ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯃ ꯎꯟꯊꯣꯏ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯆꯥꯛ ꯆꯥꯍꯧꯔꯤꯕꯅꯤ ꯃꯥ ꯆꯥꯛ ꯆꯥꯔꯤꯕꯅꯤ ꯖꯥꯡ ꯀꯧꯔꯣ ꯑꯝꯇ ꯇꯩꯁꯪ ꯃꯅꯝꯗꯤ ꯅꯝꯊꯤꯕꯅ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯖꯤꯔꯝ ꯑꯄꯨꯝꯕ ꯃꯅꯝ ꯅꯝꯃꯦꯕ ꯋꯥꯎ एक दो तीन चार ꯑꯁꯣꯝꯗꯩꯁꯨ ꯈꯣꯡꯉꯛꯏꯅꯦ ꯁꯤꯒꯩꯁꯨ ꯈꯣꯡꯉꯛꯏꯅꯦ ꯑꯇꯩꯁꯨ ꯃꯅꯨꯡꯗꯩ ꯈꯣꯡꯉꯛꯏꯔꯣ ꯖꯤꯔꯝ ꯃꯅꯨꯡꯗꯩ ꯑꯌꯥ ꯅꯪ ꯃꯁꯛꯁꯨ ꯆꯥꯍꯟꯒꯦ ꯃꯆꯟꯅꯨꯄꯤ ꯀꯧꯔꯤꯅꯦ ꯂꯥꯛꯑꯦ ꯌꯦꯡꯉꯣꯅꯦ ꯍꯣꯏ ꯃꯨꯟꯗꯣꯏꯁꯦ ꯇꯨꯔꯨ ꯇꯨꯔꯨ ꯁꯤꯒꯩꯅꯤ ꯈꯣꯡꯉꯤꯗꯣ ꯇꯨꯔꯨ ꯁꯣꯔ ꯍꯣꯜꯂꯤꯗꯨ ꯑꯗꯨꯁꯨ ꯁꯤ ꯖꯦꯔꯝꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯤ ꯂꯦꯡꯉꯛꯏꯕ ꯂꯦꯞꯄꯤꯅꯦ ꯑꯃꯗꯤꯗꯨ ꯑꯁꯤꯁꯦ ꯑꯣꯟꯕ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯑꯩꯅ ꯆꯤꯡꯗꯣꯏꯅꯤ ꯌꯦꯔꯨꯝꯅꯦ ꯃꯀꯣꯛ ꯊꯣꯡꯅ ꯂꯩꯔꯝꯃꯦ ꯑꯩ ꯑꯉꯥꯡꯀꯁꯨ ꯂꯩꯔꯦ ꯑꯗꯣ ꯋꯥꯎ ꯃꯝꯃꯤ ꯂꯥꯛꯑꯣ ꯌꯦꯡꯉꯔꯥꯎꯅꯦ ꯁꯤꯔꯣꯏ 와우. Jam chao na booking king lao le me. Ma tu loi leng e jirum je. Tu mun thoi tu sini jam leng ni je nga sai le ne. Si leng e do. Lo thok sira jirum me thoga ga. Mathan da kai chun ga. Chakum da ga tham ba do. Em nganu si chakum da ga tham me tu di ngarang na kai ra ba ko. Ya tu si long iseng ma ulta re nei bi ma se. Solera. Kino ulta ori se mai ma sa sa. Do dai do ma mo khong sut phang re. Si yung phuning dra. Di ta po ga. Phang ko pulau su. Kai? Phang mari. Jirum mo puni. Rang ga pro rang. Yang saksi api bam de ina pa se ba. Oi. Nganu marum se total 100 ne natro. Ha? Oh 110. Total 110 ni man. Apun bas me am daw yang loss ni sa khoi. mayam achapose pana ngasidi Sunday nibako ado pana haidi mamu nupi mapamda chaturi aina akhoi achapor ngamuk aina ipamda punabado pana leibirak banebako ado aina haikibana yam likna haiki packet 10 mutang pubirara pana packet 50 hena pubirabako haidi amba mamuna chatuina pasu haidi kai haidi no khangde mamuda haidi
ꯃꯃꯣꯒꯤ ꯃꯌꯨꯝꯗ ꯄꯨꯅꯤꯡꯕ ꯌꯥꯝ ꯂꯨ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯄꯥꯅ ꯂꯩꯕꯤꯔꯛꯏꯅꯦꯕꯀꯣ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯕꯤꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯁꯟꯗꯥ ꯋꯥꯏꯔꯝꯗꯥꯏꯒꯤ ꯋꯥꯏ ꯁꯤꯠꯆꯟꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯏꯗꯨꯛ ꯊꯥꯡꯃꯩ ꯊꯥꯗꯣꯏꯅꯦ ꯁꯟꯗꯥ ꯋꯥꯏꯔꯝꯗꯥꯏꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯕꯛꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯆꯥꯛꯁꯦ ꯍꯥꯏꯗꯤ ꯆꯪꯗꯣꯏꯅꯦꯕ ꯆꯥꯛꯈꯨꯝꯗꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯉꯟꯇꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯁꯦ ꯍꯥꯏꯗꯤ ꯃꯥꯛꯁꯦ ꯈꯤꯇꯪ ꯃꯁꯥ ꯍꯥꯏꯗꯤ ꯁꯨꯒꯔꯒꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯃꯥꯁꯦ ꯍꯥꯏꯗꯤ ꯂꯤꯃꯤꯠꯇ ꯆꯥꯖꯕ ꯑꯗꯨꯒ ꯀꯟꯇ꯭ꯔꯣꯜꯁꯨ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯇꯥꯏꯃꯤꯡ ꯑꯃꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯉꯟꯅ ꯑꯩꯁꯦ ꯅꯨꯡꯇꯤꯒꯤ ꯆꯥꯛꯈꯨꯝ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯁꯟꯗꯥ ꯋꯥꯏꯔꯝꯗꯥꯏꯒꯤ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯜꯂꯛꯄꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯧꯒꯤ ꯍꯥꯏꯗꯤ ꯃꯧꯁꯦ ꯑꯣꯏꯔꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯃꯧꯒꯤ ꯗ꯭ꯌꯨꯇꯤ ꯍꯥꯏꯔꯦꯅꯀꯣ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯨꯒꯦꯔꯥ ꯁꯨꯔꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯆꯥ ꯃꯆꯥ ꯊꯕꯛ ꯑꯗꯨꯝ ꯊꯣꯛꯏꯕꯀꯣ ꯃꯧ ꯑꯣꯏꯔꯗꯤ ꯑꯗꯨꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯏꯗꯨꯛ ꯊꯥꯡꯃꯩ ꯊꯥꯔꯅꯤ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯒ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯍꯥꯏꯗꯤ ꯁꯟꯗꯥ ꯋꯥꯏꯔꯝꯗꯥꯏ ꯊꯕꯛ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐꯤꯁꯦ ꯍꯌꯦꯡ ꯆꯠꯇ꯭ꯔꯕꯅꯤ나 ꯁꯤ ꯁꯨꯔꯝꯃꯒ ꯍꯥꯏꯗꯤ ꯊꯝꯃꯝꯒꯦꯕꯀꯣ ꯍꯁꯕꯦꯟ ꯂꯩꯍꯧꯗꯣꯏꯅꯤꯅ ꯃꯥꯅꯗꯤ ꯀꯥꯏ ꯁꯨꯔꯅꯤ ꯁꯤꯒꯨꯝꯕ ꯐꯤꯁꯤꯡꯁꯦ ꯑꯗꯨꯅ ꯑꯉꯝꯕ ꯍꯥꯏꯗꯤ ꯐꯤꯅꯤ ꯑꯩꯁꯦ ꯁꯨꯖꯜꯂꯝꯃꯒ ꯂꯣꯏꯅꯃꯛ ꯊꯝꯃꯝꯃꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯨꯔꯒ ꯊꯝꯃꯝꯕꯅꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯃꯥꯏꯁꯦ ꯀꯩꯀꯩꯅꯣ ꯈꯔ ꯅꯨꯡꯊꯤꯟꯒꯤ ꯇꯩꯁꯟꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯇꯧꯔꯛꯀꯦ ꯁꯥꯕꯁꯤꯗꯤ ꯀꯩ ꯍꯥꯏꯔꯨꯔꯅꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯍꯥꯏꯗꯤ ꯄꯨꯡ 5 ꯇꯥꯗꯧꯔꯕꯅꯤ ꯍꯥꯏꯗꯤ ꯃꯤꯅꯤꯠ 5-10ꯃꯨꯛ ꯋꯥꯠꯂꯤꯕꯀꯣ ꯁꯟꯗꯥ ꯋꯥꯏꯔꯝꯗꯥꯏ ꯄꯨꯡ 5 ꯇꯥꯒꯗꯕ ꯑꯗꯣ ꯅꯨꯡꯁꯥ ꯈꯨꯠꯁꯥꯁꯤꯗꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯕꯨ ꯄꯨꯡ 5 ꯇꯥꯔꯝꯗꯥꯏꯒꯤ ꯅꯨꯡꯁꯥꯔ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯖꯅ ꯍꯥꯟꯅ ꯍꯥꯏꯗꯤ ꯁꯥꯏꯀꯣ ꯉꯁꯤꯗꯤ ꯏꯄꯥꯝ ꯆꯠꯄꯒꯤ ꯐꯤꯔꯣꯟ ꯄꯦꯛ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯍꯥꯏꯗꯤ ꯍꯔꯥꯎꯅ ꯐꯤꯔꯣꯟꯁꯦ ꯄꯦꯛ ꯇꯧꯒꯦ ꯍꯥꯏ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯨꯠꯁꯦ ꯍꯥꯏꯗꯤ ꯏꯀꯥꯏꯔꯦ ꯚꯤꯗꯤꯑꯣꯁꯨ ꯇꯧꯅꯤꯡꯗ꯭ꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯥꯃꯣ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯐꯤꯔꯣꯟꯁꯦ ꯇ꯭ꯔꯣꯂꯤꯁꯦ ꯍꯥꯡꯉꯒꯦ ꯍꯥꯏꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯦꯛ ꯃꯥꯝꯇꯣꯟꯅ ꯐꯣꯟ ꯇꯧꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯃꯣ ꯑꯃ ꯍꯥꯏꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯨꯠꯀꯁꯦ ꯄꯨꯡꯑꯣꯟ ꯑꯣꯟꯈꯔꯦ ꯏꯄꯥꯝꯗ ꯑꯩꯁꯦ ꯂꯨꯍꯣꯡ ꯂꯣꯏꯔꯛꯄꯗꯒꯤ ꯑꯍꯥꯟꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯃꯨꯛ ꯐꯥꯎ ꯆꯠꯇ꯭ꯔꯤ ꯑꯩ ꯏꯄꯥꯝꯗ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯄꯥꯝ ꯁꯥꯏꯠꯇꯁꯨ ꯍꯥꯏꯗꯤ ꯑꯩꯁꯦ ꯀꯣꯏꯕ ꯆꯠꯄꯒꯤ ꯄ꯭ꯂꯥꯅꯤꯡ ꯂꯩꯔꯝꯃꯤꯀꯣ ꯕꯣꯕꯣꯛ ꯑꯩꯈꯣꯏꯅ ꯆꯥꯛ ꯀꯧꯕꯒꯤ ꯑꯗꯨꯏꯗꯨꯒ ꯍꯥꯏꯗꯤ ꯑꯩꯁꯨ ꯄꯨꯂꯞ ꯆꯠꯂꯒ ꯃꯌꯥꯝꯒꯗꯣ ꯀꯣꯏꯔꯛꯀꯦ ꯍꯥꯏꯗꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗꯁꯨ ꯆꯥꯎꯕꯅꯤꯅ ꯄꯨꯝꯅꯃꯛꯇ ꯆꯪꯉꯛꯀꯅꯤ ꯍꯔꯥꯎꯅ ꯑꯩꯁꯦ ꯈꯜꯂꯝꯕꯅꯦꯕ ꯄ꯭ꯂꯥꯅꯤꯡ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯤꯔꯣꯟꯁꯦ ꯄꯦꯛ ꯇꯧꯕꯒ ꯍꯥꯏꯗꯤ ꯑꯩ ꯐꯠꯇꯕ ꯄꯥꯎꯁꯦ ꯇꯥꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯝꯇꯣꯟꯅ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯥꯝꯇꯣꯟ ꯕꯦꯌꯨꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅꯀꯣ ꯃꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯀꯣ ꯑꯩꯒꯤ ꯔꯤꯁꯤꯞꯁꯟ ꯅꯨꯃꯤꯠ ꯐꯥꯎꯕ ꯍꯥꯏꯗꯤ ꯃꯥꯁꯦ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯁꯤꯒ ꯑꯩꯒꯤ ꯍꯁꯕꯦꯟ ꯃꯌꯨꯝꯗ ꯑꯩꯒꯤ ꯔꯤꯁꯤꯞꯁꯟ ꯅꯨꯃꯤꯠ ꯐꯥꯎꯕ ꯃꯥꯁꯦ ꯂꯥꯛꯑꯝꯃꯤ ꯑꯗꯣ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯗꯦꯀꯣ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯀꯔꯝ ꯇꯧꯔꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛꯀ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯥꯏ ꯃꯣꯔꯅꯤꯡꯗ ꯚꯤꯗꯤꯑꯣꯁꯦ ꯅꯝꯈꯠꯂꯨꯔꯦꯕꯀꯣ ꯑꯗꯨꯒ ꯅꯝꯈꯠꯂꯨꯔꯒ ꯍꯥꯏꯗꯤ ꯑꯩꯁꯦ ꯌꯥꯝ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯨꯠꯀꯁꯦ ꯅꯨꯡꯉꯥꯏꯗꯅ ꯍꯥꯏꯗꯤ ꯍꯌꯦꯡꯗꯤ ꯑꯩ ꯐꯥꯔꯁ ꯏꯄꯥꯝ ꯆꯠꯇꯣꯔꯦ ꯀꯥꯏꯅ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇꯒꯤ ꯑꯩꯁꯦ ꯉꯁꯤ ꯐꯥꯎꯕ ꯏꯄꯥꯝ ꯃꯥꯏꯀꯩꯗ ꯆꯠꯇ꯭ꯔꯤ ꯏꯄꯥꯝꯗ ꯆꯠꯇ꯭ꯔꯤ ꯃꯔꯝꯗꯤ ꯊꯥꯁꯤ ꯃꯥꯏꯀꯩ ꯊꯣꯛꯅꯀꯣ ꯑꯗꯣ ꯊꯥꯁꯤ ꯃꯥꯏꯀꯩ ꯊꯣꯛꯅ ꯆꯠꯇꯕꯁꯦ ꯅꯍꯥꯟꯗꯒꯤ ꯊꯥꯁꯤ ꯃꯥꯏꯀꯩ ꯊꯣꯛꯄꯁꯦ ꯍꯥꯏꯗꯤ ꯅꯣꯡꯆꯨꯞꯇ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯩꯁꯦ ꯏꯄꯥꯝ ꯃꯥꯏꯀꯩ ꯆꯠꯇꯅ ꯍꯥꯏꯕꯗꯤ ꯀꯔꯤꯁꯨ ꯅꯥꯏ ꯍꯥꯏꯅ ꯄꯥꯎ ꯇꯥꯖꯔꯝꯗꯕ ꯍꯥꯏꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯤ ꯅꯥꯏ ꯍꯥꯏꯅ ꯑꯃ ꯀꯩꯁꯨꯝ ꯍꯥꯏꯗꯤ ꯄꯥꯎ ꯇꯥꯗꯕ ꯃꯤ ꯇꯛꯀ ꯇꯦꯛꯄ ꯃꯥꯃꯣꯗꯣ ꯍꯥꯏꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩ ꯃꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯑꯆꯨꯝꯕꯔ ꯐꯥꯒꯤꯔ ꯍꯥꯏꯗꯤ ꯈꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎꯁꯦꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯨꯠꯀ ꯄꯨꯡꯃꯥꯡ ꯃꯥꯡꯈꯤꯕꯗꯨꯅꯦꯕꯀꯣ ꯐꯤꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯍꯧꯖꯤꯛꯇ ꯍꯦꯛ ꯗꯤꯁꯇꯔꯕ ꯑꯣꯏꯈꯔꯦ ꯍꯥꯏꯗꯤ ꯐꯣꯟ ꯑꯃ ꯂꯥꯛꯁꯤꯜꯂꯛꯄ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯃꯃꯥꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯄ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯔꯤꯁꯦꯀꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯝꯇꯣꯟꯒꯤ ꯌꯥꯝꯅ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯥꯝꯇꯣꯟꯒꯤ ꯅꯦꯅꯦꯁꯤꯁꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯦꯅꯦꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯝꯇꯣꯟꯁꯤꯒꯤ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯤ ꯍꯟꯗꯛꯇ ꯄꯣꯛꯈꯤꯕ ꯊꯥ ꯐꯥꯕ ꯐꯥꯗ꯭ꯔꯤꯑꯕꯀꯣ ꯁꯤ ꯊꯥ ꯐꯥꯕ ꯐꯥꯗꯕꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅꯅꯣ ꯈꯪꯗ꯭ꯔꯦꯗ ꯍꯥꯏꯗꯤ ꯊꯥ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯗꯣ ꯊꯅꯝꯃꯒ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯅ ꯂꯩꯈꯤꯗꯕꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯒꯁꯦ ꯑꯩꯁꯦ ꯅꯝꯅꯤꯡꯉꯝꯗ꯭ꯔꯦꯕꯀꯣ ꯉꯁꯥꯏꯁꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯒꯦꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯒ ꯑꯩꯁꯦ ꯂꯦꯞꯄꯨꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯚꯤꯗꯤꯑꯣꯁꯦ ꯂꯦꯞꯄꯨꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯕꯥꯔꯣꯒꯤ ꯑꯩꯈꯣꯏ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯅ ꯈꯣꯠꯅ ꯊꯕꯛꯀ ꯂꯣꯏꯁꯤꯜꯂꯒ ꯑꯩꯁꯦ ꯍꯥꯏꯗꯤ ꯄꯣꯊꯥ ꯈꯣꯊꯥꯅ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯛꯏꯁꯤꯅꯦꯕꯀꯣ ꯃꯌꯥꯝ
ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯅꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯝꯇꯣꯟꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯅ ꯊꯣꯛꯑꯕ ꯀꯩꯅꯣ ꯑꯗꯨꯅ ꯃꯥꯝꯇꯣꯟꯁꯨ ꯍꯥꯏꯗꯤ ꯁꯥꯟꯇꯤ ꯃꯥꯒꯤ ꯑꯟꯃꯥꯗꯣ ꯁꯥꯟꯇꯤ ꯐꯪꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯍꯌꯦꯡꯁꯦ ꯏꯄꯥꯝꯗ ꯑꯍꯥꯟꯕ ꯆꯠꯇꯣꯏꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯁꯦ ꯂꯨꯍꯣꯡꯉꯛꯄꯗꯒꯤ ꯏꯄꯥꯝ ꯑꯃꯐꯥꯎ ꯐꯥꯎ ꯆꯠꯇ꯭ꯔꯦꯕ ꯃꯤꯅꯒ ꯍꯥꯏꯅꯩꯌꯦꯕꯀꯣ ꯏꯄꯥꯝ ꯆꯠꯂꯝꯗꯥꯏꯒꯁꯦ ꯇꯨꯝꯕ ꯌꯥꯗꯕꯅꯤꯍꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯔꯥꯎꯕꯅꯤ ꯅꯨꯡꯉꯥꯏꯕꯅꯦ ꯍꯣꯏ ꯑꯩ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯐꯥꯎꯔꯝꯃꯤꯀꯣ ꯕꯠ ꯍꯥꯏꯗꯤ ꯄꯥꯎꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗꯒꯤ ꯍꯥꯏꯗꯤ ꯍꯔꯥꯎꯕꯒꯗꯣ ꯈꯔ ꯃꯥꯡꯈꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅꯒ ꯌꯨꯝ ꯆꯠꯄꯒ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯅꯦꯛꯁ ꯅꯨꯃꯤꯠꯇꯣ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯄꯒꯤ ꯄ꯭ꯂꯥꯅꯤꯡ ꯂꯩꯔꯝꯕꯅꯤ ꯕꯣꯕꯣꯍꯣꯏꯗ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯨ ꯃꯥꯡꯁꯤꯜꯂꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯄ ꯇꯥꯔꯁꯨ ꯃꯥꯝꯇꯣꯟꯒꯤ ꯑꯁꯤ ꯍꯪꯕ ꯑꯗꯨꯒ ꯃꯥꯝꯇꯣꯟꯒꯤ ꯑꯁꯇꯤ ꯆꯟꯗꯣꯟ ꯁꯣꯔꯥꯠꯇꯒ ꯆꯠꯀꯦ ꯃꯉꯥꯏꯕꯀꯣ ꯍꯥꯏꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯂꯣꯏꯔꯛꯄꯒꯤ ꯑꯍꯥꯟꯕ ꯆꯠꯄ ꯒꯥꯏꯗꯣꯀꯣ ꯑꯆꯥ ꯑꯊꯛ ꯑꯍꯥꯎ ꯑꯊꯨꯝ ꯄꯨꯗꯅꯒ ꯑꯗꯨꯗꯣ ꯈꯔ ꯑꯣꯏꯔꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯄꯤꯛꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯂꯥꯡꯕꯁꯤꯒꯀꯣ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯨꯠ ꯁꯥꯒꯁꯦ ꯍꯣꯔꯦꯟ ꯄꯨꯂꯤꯁ ꯑꯃ ꯇꯩꯁꯟ ꯈꯣꯠꯆꯟꯅ ꯍꯥꯏꯗꯤ ꯈꯔ ꯇꯧ ꯇꯥꯏ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯤꯔꯣꯟꯁꯦ ꯈꯔ ꯄꯦꯛ ꯇꯧꯔꯒꯦ ꯌꯨꯝꯗ ꯄꯨꯒꯗꯕ ꯐꯤꯔꯣꯟ ꯈꯔ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯏꯄꯥꯝ ꯆꯠꯇꯕꯒꯤ ꯔꯤꯖꯟꯁꯦꯀꯣ ꯃꯌꯥꯝ ꯍꯌꯦꯡꯗꯤ 30 ꯗꯦꯠꯅꯤ ꯑꯗꯣ 30 ꯗꯦꯠꯁꯦ ꯑꯩꯒꯤ ꯀꯩꯅꯣꯅꯦꯕ ꯊꯥ 2 ꯐꯥꯗꯣꯏꯅꯦꯕ ꯑꯩ ꯂꯨꯍꯣꯡꯉꯛꯄꯒꯤꯀꯣ ꯑꯩꯁꯦ ꯑꯦꯄ꯭ꯔꯤꯜ 30ꯗ ꯂꯨꯍꯣꯡꯉꯛꯄꯅꯦꯕ ꯑꯗꯣ ꯍꯌꯦꯡꯗꯤ ꯖꯨꯟꯒꯤ 30 ꯑꯣꯏꯔꯅꯤ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯊꯥ 2 ꯐꯥꯗꯣꯏꯅꯤ ꯊꯥ 2 ꯐꯥꯕꯁꯤꯒ ꯑꯩꯁꯦ ꯆꯠꯇꯣꯏꯅꯤ ꯑꯩ ꯏꯄꯥꯝ ꯃꯥꯏꯀꯩꯁꯦ ꯍꯥꯏꯗꯤ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯅꯍꯥꯟꯗꯒꯤ ꯑꯗꯣ ꯎꯄꯥꯏꯗꯤ ꯂꯩꯇꯕꯀꯣ ꯍꯥꯏꯗꯤ ꯊꯥꯁꯤ ꯃꯥꯏꯀꯩꯁꯦ ꯅꯣꯡꯆꯨꯞꯇ ꯂꯩꯔꯝꯕꯗꯣ ꯅꯍꯥꯟꯗꯩ ꯑꯩ ꯌꯨꯝ ꯄꯥꯜꯂꯛꯏꯁꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤꯀꯣ ꯑꯗꯨꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯊꯥꯁꯤ ꯂꯩꯔꯝꯕꯗꯣ ꯊꯥꯁꯤ ꯃꯥꯏꯀꯩ ꯊꯣꯛꯑꯝꯕꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯐꯠꯇꯗꯅ ꯑꯩꯁꯦ ꯆꯠꯇꯕꯅꯦꯕ ꯅꯍꯥꯟꯗꯒꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯏꯄꯥꯝ ꯆꯠꯂꯅꯤ ꯑꯗꯨꯒ ꯏꯄꯥꯝꯗ ꯌꯧꯔꯒꯁꯨ ꯑꯩ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟꯠ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯩꯗꯤ ꯊꯥꯒꯠꯂꯛꯅꯕ ꯍꯧꯖꯤꯛꯇꯤ ꯍꯣꯠꯅꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯅꯝꯕꯤꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇꯕꯀꯣ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯊꯕꯛꯀꯤ ꯑꯃ ꯊꯣꯛꯅꯈꯔꯦ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯦꯌꯔꯁꯦ ꯑꯩ ꯁꯦꯠ ꯊꯝꯃꯦꯕꯀꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯁꯦꯠꯅꯤ ꯎꯏꯔ ꯍꯧꯗꯤꯔ ꯈꯪꯗ꯭ꯔꯦ ꯁꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯦꯠꯅꯦꯕꯀꯣ ꯈꯤꯇꯪ ꯅꯛꯁꯜꯂꯛꯀꯦ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯁꯤ ꯁꯦꯠ ꯅꯠꯇꯅꯅꯤ ꯁꯤꯁꯦ ꯑꯩ ꯐꯖꯕ ꯈꯜꯂꯒ ꯑꯩ ꯂꯧꯊꯣꯔꯛꯑꯒꯦ ꯑꯩ ꯌꯨꯝꯗ ꯆꯠꯂ ꯁꯦꯠꯂꯨꯅꯕꯗꯣ ꯚꯤꯗꯤꯑꯣꯁꯦ ꯏꯁꯇꯦꯟꯒ ꯂꯩꯖꯗꯦꯗ ꯃꯌꯥꯝ ꯑꯩꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯂꯧꯔꯨꯗꯕꯀꯣ ꯂꯧꯊꯣꯛꯀꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯑꯩꯅ ꯌꯨꯝꯗ ꯁꯤꯒꯩꯁꯤꯒ ꯍꯥꯏꯗꯤ ꯁꯦꯠꯅꯕꯁꯨ ꯌꯥꯎꯔꯦꯕ ꯁꯦꯠꯅꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣꯗꯒ ꯁꯦꯠꯈꯤꯕꯅꯦꯕ ꯁꯤꯁꯦꯀꯣ ꯁꯤꯁꯨ ꯄꯨꯈꯤꯅꯤ ꯁꯦꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯠꯁꯤꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯒꯗꯤ ꯀꯥꯡ ꯄꯥꯂꯤ ꯑꯃ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝꯊꯪꯅꯕꯗ ꯚꯥꯃꯣꯟ ꯂꯩꯕꯅꯦ ꯁꯤ ꯀꯥꯡ ꯄꯥꯂꯤ ꯆꯠꯄꯗꯒ ꯁꯦꯠꯄ ꯌꯥꯅꯦꯕꯀꯣ ꯁꯤꯁꯨ ꯄꯨꯊꯣꯛꯀꯦ ꯁꯤꯒꯤ ꯌꯦꯜꯂꯣ ꯐꯤꯅꯤꯛꯁꯁꯤ ꯄꯨꯕꯗꯤ ꯌꯥꯏ ꯊꯝꯒꯦ ꯑꯗꯨꯒ ꯁꯤ ꯂꯪꯖꯝ ꯐꯤꯅꯤꯛꯁꯤꯁꯨ ꯑꯥꯗ ꯁꯦꯠꯂꯨꯒꯦ ꯁꯤ ꯑꯇꯥꯏꯕꯅꯤꯀꯣ ꯁꯤ ꯂꯣꯏ ꯇꯥꯔꯕꯅꯤ ꯁꯤꯡꯁꯦ ꯂꯩꯔꯁꯤꯅꯤ ꯃꯥ ꯀꯧꯕ꯭ꯔꯥ ꯑꯣ ꯃꯌꯥꯝ ꯏꯅꯦꯝꯕꯣꯛꯅ ꯀꯧꯔꯤ ꯃꯃꯥꯅ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥꯗ ꯃꯃꯤꯅ ꯀꯧꯔꯤ ꯏꯅꯦꯝꯕꯣꯛꯅ ꯑꯝꯇ ꯆꯠꯂꯨꯒꯦ ꯀꯔꯤꯒꯤ ꯀꯧꯔꯤꯅꯣ ꯈꯪꯗꯦ ꯈꯣꯏꯅ ꯆꯥꯖꯥꯅꯤ ꯑꯗꯒꯤ ꯗꯤꯄꯣꯡ ꯃꯄꯥ ꯃꯆꯥ ꯆꯪꯈꯩꯉꯩ ꯁꯤꯡꯗꯣ ꯌꯨꯝꯗ ꯄꯤꯕꯤꯔꯅꯤ ꯃꯣꯏꯅ ꯆꯥꯖꯅꯤ ꯀꯂꯛꯑꯝꯕꯤꯀꯣ ꯃꯌꯥꯝ ꯁꯤꯗꯒꯤ ꯐꯖꯕ ꯈꯔ ꯈꯜꯂꯒ ꯄꯨꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥꯗꯤ ꯊꯨꯔꯦ ꯁꯤꯒꯤ ꯌꯦꯜꯂꯣ ꯁꯦꯠꯁꯦ ꯁꯤꯁꯨ ꯐꯖꯩꯀꯣ ꯑꯩ ꯍꯩꯇ꯭ꯔꯦ ꯃꯣꯕꯥꯏꯜ ꯐꯤꯗꯛ ꯑꯃ ꯊꯥꯔꯝꯒꯗꯅꯦ ꯑꯩꯈꯣꯏꯁꯨ ꯐꯪꯉꯦ ꯑꯩ ꯇꯥꯏꯝꯄꯥꯁꯁꯤꯒ ꯀꯩꯅꯣ ꯇꯧꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯃꯥꯏꯅ ꯊꯝꯗꯣꯏꯔꯣ ꯑꯩꯁꯨ ꯍꯩꯇꯕꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯑꯣꯔꯦꯟꯖ ꯁꯦꯠꯁꯤꯁꯨ ꯍꯥꯏꯗꯤ ꯂꯪꯖꯝꯒꯤꯅꯦꯕ ꯂꯪꯖꯝꯒꯤꯅꯦ ꯍꯧꯖꯤꯛꯀꯤ ꯑꯣꯔꯥꯡ ꯊꯥꯏꯅ ꯄꯨꯒꯗ꯭ꯔꯕꯅꯤ ꯑꯥꯗ ꯁꯦꯠꯂꯨꯅꯕ ꯈꯣꯠꯂꯨꯅꯕ ꯁꯤꯅ ꯀꯥꯏꯗꯅ ꯈꯤꯇꯪ ꯊꯥꯞꯅ ꯀꯣꯏ ꯆꯠꯄ ꯃꯇꯝꯗ ꯁꯤꯒꯤ ꯃꯨꯀꯥꯒꯤꯁꯦ ꯍꯥꯞꯄꯤꯔꯛꯀꯦ
ꯑꯁꯤꯒꯤ ꯁꯦꯠꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯅ ꯊꯥꯒꯠꯄꯗ ꯁꯦꯠꯈ꯭ꯔꯕ ꯁꯤ ꯁꯦꯠꯁꯦ ꯑꯁꯤꯗꯤ ꯁꯦꯠꯇ꯭ꯔꯤ ꯑꯁꯤ ꯅꯍꯥꯟꯃꯨꯛꯀ ꯏꯕꯥꯅꯤꯅ ꯂꯩꯔꯛꯄꯗꯣ ꯕ꯭ꯂꯣꯛꯇ ꯌꯥꯎꯈꯤꯕꯅꯤ ꯂꯩꯕ ꯃꯇꯝꯗ ꯂꯨꯍꯣꯡꯉꯝꯗꯥꯏ 시수 세트리면 세트로미 아무쪼록 세트게 누가 시기무가 시수 사티나 고생한다 시수 세트게 누가 시기 예로 시수 레카이다 이제 그 레카이다 농가도 꼬였더니나 봐 내가 세트게 시기 시간은 좀 보내네 벌써만 하고 해야죠 येलो से था ना मसला का पूछ रहा येलो वाली स्वेटर मखानी चिपा मतलब नहीं है जगह मुझे हरी आएगी टॉप्स का हाथ दवाली टॉप्स यहाँ के काफी भी था मैंने सेटसिंग चांगा चांगा बखला दे ब्लाउज सी अच्छा नहीं है ना हजन बदल के ब्लाउज में से